Miyamdagi sel khomjin khraga sendoi pini haikiba company Salai hojik National Investigation Agency NIA amadi Directorate of Revenue Intelligence na tizin humjin liba company asibo hogdorakpa mapu miyamna henna khangnaraba NARENGBAM Samarjit Bangalore Nimhans da kokki Leina Layengnaba Ngasi Imphal Thadokhre mahak ngasi nungtil pung 2:45 da Air Asia gi flight amada Bangalore gi damak Imphal Thadokhre The Frontier Manipur na ngarang athengbada report tawrakiba pau amagi matung ina NARENGBAM Samarjit na NIA gi court tharakpa application da mahak makoki Leina nare hairi NIA gi special judge da tharakpa mahak application adu gi matung ina Samarjit masabak koki Leina makhal amani bipolar affective disorder haiba Leina asin nare aduna mahak Bangalore gi Nimhans da layengjage haina tharaki haina palli mahak application asi thasi gi kunda NIA judge da pukhatlakba matung special judge RK Memchana mahak bail out da leirabasu ana layengi oina mahak ki chatfam thokpadu chatpa yani haibagi ayaba pikibani Judge na pikiba rai gi matung ina Samarjit Bangalore da Layenglaba chatpagi ayaba pire adubu hek yaubaga Bangalore ki NIA officer report pigadabani amadi mahaki anaba layengbadu tha khudingi report pirakadabani haina order take Samarjit haukiba March tagi tang anida jail dagi thadokibani jail dagi thadorakibagi maramda mahaki hakchang ngamdabagi matangdani Samarjit na hojik mahaki kokki Leina BPAD haibasi mood swing chatpa amuk harau ba henba nungai chagada depression chatpa masabu lai gumbani haiduna khanba mawong yamna tamba ngamdaba character chelakpana chingba BPAD Leina asigi layongni amarom Salai da sel thadaruba miyamna makokta khut haplaga makoina thadaruba sel adu karam kanda fangani amadi karamba thosil tawraga fangani haidana tanaba amadi hotnaba lepa leitri hairi